इम्फाल दिमापुर लंबी परिंगे माउ पुलिस स्टेशन की मनुंग चनबा मखान मना के चाकुमाई थोंगदा टाटा ट्रक अमा एक्सीडेंट थोक्तुना लिखु तुरेंद तासिंखरे थौदोक अदुदा गाड़ी अदुगी ड्राइवर अमदी हैंडीमैन अरुबा फिबम दसोक्तुना लाइकनखरे हारिबा थौदोक असि ngasi ayuk pung 9 makhairom taba matamda thokibane khudongthiba nanglaba cement puduna lakpa tata truck adugi number MN01AA 0005 adu Dimapur dagi Imphal tholakibani haire police dagi fangba pauna hai soklaba driver adugi maming Nasir Khan alias Naresh Khan kawe aduga handyman adugi maming na Musa Khan kawe ahan boy na soklaba miyoi ani adu maram da leiba nifumari suba AR gi kem da pusinduna like nakhi haire ningsing ba yabade mamang dasu ngasi gi accident thokliba mafam asida tata truck ani tasinduna misi mina yaukiba laikhrabani madugi mathakta Senapati Drivers Union amadi maikai adomgi miyamna thong amadi lambi sembidabagi mayokta khongjang sangsimkiba laikhrabani lenga ki maikai dagisu lambi semjingani haibagi thajaba pirakhraga haujuk phauba semjindabagi mayokta mau amadi tadu bigi MLA ani nasu lenga ta warauribani